ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯃꯤꯇꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯍꯣꯔꯔ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯗꯨꯅ ꯑꯋꯥꯕ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯁꯥꯒ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯣꯡꯂꯛꯂꯕꯗꯤ ꯃꯃꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯕꯅꯤ ꯍꯥꯏꯅ꯫ ꯑꯩꯁꯤ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯒꯟꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯀꯥ ꯚꯔꯥꯒꯤ ꯗꯤꯇꯦꯜꯁ ꯑꯁꯤ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯑꯩ ꯍꯧꯖꯤꯛ ꯂꯩꯐꯝ ꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦ, ꯂꯩꯅꯕ ꯃꯐꯝꯁꯨ ꯌꯥꯝ ꯀꯟꯅ ꯊꯤꯔꯤ ꯈꯪꯕꯗꯒꯤ ꯑꯩꯉꯣꯟꯗ ꯚꯔꯥꯒꯤ ꯂꯤꯁꯇꯤꯡ ꯑꯁꯤ ꯃꯥꯁꯨ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯈꯤ꯫ ꯃꯗꯨꯗ ꯄꯜꯂꯤꯕꯁꯤ 1 BHKꯅꯤ, 1 bedroom, 1 living room, 1 kitchen ꯍꯥꯏꯕꯅꯤ꯫ ꯈꯨꯗꯛꯇ ꯑꯗꯨꯝ ꯍꯣꯡꯖꯟꯕ ꯌꯥꯔꯅꯤ, ꯁꯤꯇꯤ ꯃꯌꯣꯜ ꯑꯣꯏꯖꯔꯕꯁꯨ ꯀꯥ ꯍꯦꯟꯅ ꯂꯥꯡꯗꯦ, ꯑꯗꯨꯒ ꯅꯨꯄꯤ ꯇꯦꯅꯦꯟꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯍꯥꯏꯗꯅ ꯏꯔꯤ꯫ ꯇꯦꯅꯦꯟ ꯍꯥꯏꯕꯗꯤ ꯔꯦꯟꯇ ꯄꯩꯁꯥ ꯊꯤꯗꯨꯅ ꯂꯩꯔꯤꯕ ꯃꯤꯗꯨꯕꯨꯅꯤ꯫ ꯚꯔꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯒ ꯆꯥꯎꯔꯤꯕ ꯀꯥꯒꯤ ꯁꯥꯏꯖꯇꯨꯒ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯣꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯑꯩꯅ ꯚꯔꯥ ꯃꯄꯨ ꯑꯗꯨꯗ ꯍꯪꯂꯨꯗ꯭ꯔꯦ꯫ ꯑꯩꯅ ꯈꯪꯖꯕ ꯚꯔꯥ ꯈꯔ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯁꯤꯡꯗꯨ ꯑꯩꯅ ꯄꯥꯝꯕ ꯏꯌꯥꯎ ꯌꯥꯎꯗꯕꯒ, ꯄꯥꯝꯂꯕꯁꯨ ꯃꯃꯜ ꯇꯥꯡꯃꯟꯕ ꯃꯌꯥꯝꯗꯨꯅ ꯃꯈꯥ ताना ꯚꯔꯥ ꯊꯤरुꯕ ꯇꯟꯁꯤꯜꯂꯛꯄ ꯇꯥꯟꯖꯥ ꯑꯣꯏꯕꯒ, ꯊꯕꯛ ꯇ꯭ꯔꯥꯟꯁꯐꯔ ꯈꯨꯗꯛꯇ ꯇꯧꯁꯤꯜꯂꯛꯄꯒꯤ ꯌꯨꯝ ꯊꯨꯅ ꯍꯣꯡꯗꯣꯛꯇꯕ ꯌꯥꯗꯕꯒ ꯋꯥ ꯌꯥꯝ ꯍꯪꯗꯨꯅ ꯋꯥ ꯄꯦꯠꯁꯜꯂꯨꯕꯗꯨ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯐꯅꯕꯨ ꯐꯔꯦ, ꯑꯩꯒꯤꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯦ, ꯃꯐꯝꯁꯨ ꯆꯥꯕ, ꯀꯥꯁꯨ ꯆꯥꯎꯕ, ꯍꯣꯡꯁꯨ ꯍꯣꯡꯕ ꯍꯥꯏꯅ ꯈꯟꯗꯣꯛꯏ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯣꯏꯕ ꯇꯥꯏ꯫ ꯌꯨꯝ ꯍꯣꯡꯖꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗꯒꯤ ꯑꯩꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯄꯨꯂꯞ ꯍꯥꯞꯆꯤꯟꯗꯨꯅ ꯑꯩꯒꯤ ꯑꯅꯧꯕ ꯌꯨꯝ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯕꯤꯜꯗꯤꯡꯒꯤ ꯃꯄꯥꯟꯗ ꯌꯨꯝꯕꯨ ꯑꯍꯟ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯟ ꯑꯗꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯑꯩꯁꯨ ꯑꯍꯟ ꯑꯗꯨꯗ ꯄꯥꯕꯨꯡ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯀꯧꯏ꯫ ꯑꯍꯟ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯃꯤ ꯑꯗꯨꯝ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯋꯥ ꯉꯥꯡꯕꯗ ꯕꯦꯚꯥꯔ ꯌꯥꯝꯅ ꯍꯥꯞꯂꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯏ꯫ ꯋꯥ ꯉꯥꯡꯕ ꯈꯔ ꯊꯨꯏ, ꯃꯤꯒ ꯃꯤꯆꯥꯟꯅꯕ ꯈꯔ ꯉꯝꯒꯟꯗꯕ ꯃꯤꯗꯥ ꯑꯣꯏꯕ ꯇꯥꯏ꯫ ꯃꯁꯤ ꯑꯩꯒꯤ ꯍꯩꯅꯕꯤꯅꯤ, ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯨꯞꯊꯅ ꯃꯨꯟꯅ ꯌꯦꯡꯊꯗꯨꯅ ꯅꯩꯅꯕꯁꯤ꯫ ꯒꯦꯠ ꯃꯅꯨꯡ ꯂꯥꯟꯁꯤꯟꯃꯤꯟꯅꯔꯛꯏ, ꯎꯔꯛꯏ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨ꯫ ꯕꯤꯜꯗꯤꯡꯅꯤ, ꯃꯊꯣꯜ 3ꯒꯤ ꯈꯔ ꯂꯤꯔꯕ ꯕꯤꯜꯗꯤꯡ ꯑꯣꯏꯒꯅꯤ꯫ ꯌꯥꯝꯅ ꯃꯟꯕꯗꯤ ꯅꯠꯇꯦ, ꯔꯪ ꯃꯆꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯁꯤꯟꯗꯨꯅ ꯁꯪꯈꯤꯕꯒꯤ ꯃꯁꯥ ꯅꯥꯟꯕ, ꯃꯁꯛ ꯐꯖꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤ ꯇꯣꯞ ꯐ꯭ꯂꯣꯔ, ꯍꯥꯏꯕꯗꯤ 3rd ꯐ꯭ꯂꯣꯔ ꯑꯁꯤꯗꯅꯤ꯫ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯨꯝꯕꯨ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯑꯗꯨ ꯁꯪꯅꯕ ꯊꯝꯂꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯀꯀꯥ ꯑꯗꯨꯒ ꯑꯩꯈꯣꯏ 3 ꯄꯨꯟꯅ ꯄꯨꯈꯟꯃꯤꯟꯅꯔꯛꯇꯨꯅ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯅ ꯍꯥꯡꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯀꯥꯁꯤ ꯃꯇꯝ ꯈꯔ ꯃꯤ ꯂꯩꯅꯔꯨꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯃꯤ ꯂꯩꯅꯔꯨꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯊꯥ 1-2ꯃꯨꯛꯇꯪ ꯃꯥꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯟꯅ ꯈꯪꯉꯛꯄꯗ ꯆꯍꯤ 2ꯃꯨꯛ ꯃꯤ ꯂꯩꯅꯔꯨꯗꯕ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯊꯣꯡ ꯍꯥꯡꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯀꯥꯗꯨ ꯐꯤ ꯑꯆꯣꯠꯄ ꯁꯨꯔꯒ ꯀꯪꯕ ꯉꯝꯗꯕꯒꯤ ꯃꯅꯝ ꯅꯝꯂꯒ ꯌꯥꯝ ꯅꯝꯊꯤ꯫ ꯑꯩꯅ ꯌꯨꯝꯕꯨ ꯄꯥꯕꯨꯡ ꯑꯗꯨꯗ ꯑꯁꯨꯛ ꯅꯝꯊꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯪꯉꯤ꯫ ꯑꯗ ꯃꯥꯅ ꯊꯥ ꯈꯔ ꯆꯪꯅꯗꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯪꯗꯕꯒꯤ ꯂꯩꯔꯨꯕꯗꯨꯅ ꯑꯣꯏꯔꯝꯒꯅꯤ, ꯊꯣꯡ ꯊꯣꯡꯅꯥꯎ ꯐꯖꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯨ, ꯑꯗꯨꯝ ꯐꯈꯤꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯨꯝꯕꯨ ꯄꯥꯕꯨꯡ ꯑꯗꯨ ꯊꯣꯛꯂꯝꯗꯥꯏꯗ ꯃꯃꯥꯏ ꯏꯇꯤꯡ ꯇꯤꯡꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯔꯤꯝ ꯍꯥꯏꯔꯝꯗꯕꯤ ꯑꯗꯨꯝ ꯍꯣꯡꯗꯣꯛꯈ꯭ꯔꯦ, ꯗꯤꯄꯣꯖꯤꯠ ꯐꯥꯎ ꯂꯧꯈꯤꯗ꯭ꯔꯦ꯫ ꯋꯥꯐꯝꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯕꯁꯨ ꯆꯤꯡꯅꯕ ꯄꯣꯛꯇꯨꯅ ꯋꯥꯍꯪ ꯃꯈꯥ ꯍꯪꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯥ ꯚꯔꯥꯁꯤꯅ ꯍꯣꯡꯃꯟꯕꯗꯨꯅꯔ ꯀꯔꯤꯅꯣ ꯀꯣꯛꯁꯤ ꯏꯈꯟ ꯈꯟꯊꯗ꯭ꯔꯦ꯫ ꯏꯊꯧ ꯅꯠꯇꯦ ꯈꯟꯗꯣꯛꯇꯨꯅ ꯐꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯣꯛꯁꯤ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯃꯈꯥ ꯇꯥꯗꯕꯤ ꯋꯥꯔꯤꯗꯣ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯦ꯫
Hek hongjanba nongma nini subagi nungdangdo ichik chi yamna chi gari chinbagi traffic gari thaubagi makhol hui khongba yumthamnabana langbagi makhol na chingba amata taba fanglamde sina su fare khali aisi masagi itomta leiba pamba achikpa mafamda ta leiningba miyoini nongma nini adu yamna santi phanglaboi ningi chi i nungai khanbata ngairi thodok macha macha khara thokpa horai aisi thabak tawbada ningmang khara yengali adum cheksinjaba miyoini adubu aina thabak chatlamdai da muthatlamme khanba bathroom gi mai thabak halakpada thanduna leiramba gumba adubu inau nauba mafam oibagi kauduna ngasai aina muthatpa kauba oiramlani haidana ifafana khandoi thabak chatlamdai da thongjil pan da thamlamba kagi sendal famangda leiramba gumba adusu isana isada adom taisinduna wapaga kaiga kauduna mafam onaba oiramlani khandoi yum hongjanbagi mangani suba numitni nungdangi pung mapalmuk tarakpa daida ai famungda changle side table da leiriba le macha adu thalaga lairik ama yengduna tumthanaba matam ngaiduna le kabak kabak uitharakpa daida aigi hek mathaki floor asidagi aigi kok mapa chapchana karigumba achauba alumba potsak ama soro soro chingduna pubagi makhol ama taraklamkhi nongalaga thabak chatpagi thokpa aduda building senanaba leiriba kaka aduda aina hangi kaka aigi hek mathaki ka si atopa family leibra kaka aduna kaino ne bema nangi mathaktadi ka amata leitre terrace ni leiridu nangbo makta kadribo ai su kadri hairam laga kai su khanjalludana thabakki damak adum thoglakle numitugi nungdang aduda chingbagi makhol adu amuk taraklamkhe yamna tapna yamna cheksinna chingbagi mawongda kaino ne kanamta mathak sida leite hairaga kana oijat no dikhali adubu wakhal phattabadi khanjallude yum hongjanba tare ni suba numittu nongmaijing numitsu oibagi thabak su chattabana thabak khara loisange haidana aigi ka sit sengba loiraba matung aigi bedroom gi wall aduda upu macha ama attach tawramliba aduda aina pujarakliba fi singasi hapchan ge haidana hangdoklui upu manung adu fi chotli tawba amana sumtai thorakpada upu gi self thak leiriba adugi khwai makha thangba self aduda upu gi thonga hek tainabagi kachin adudagi karino ma thengnakhi karino haidana louthokduna yengbada yamna pikpa khudop ama nupi gi oigadauba mali sanasu mali ama thengnakhi aduga che chang khara ama su leiramkhi kari gi cheno khangning manduna hangdoktuna yenglubada hospital gi discharge paper oirami patient gi mamingna chanura hidangmayum chahi kunga taruk haidana iri leifamdi aigi rent asigi leifam adumak haplamkhi cause of admission haibadi hospitalized tawbagi maramna trauma related injury ni haibadi accident gumba thokpadagi sokpa haiduna iri sign tawnakhibagi tang iri badudagi khangle che chang sing asi chahi animuk sure haibadu ai bhab lagle madudi aina fangkhriba khudob adu chanura hairiba nupi asigi soidana oirani aduga yumbu ahal aduna sigi kasida aigi mamangda nupi ama leirami haikhiba adusu ma oirani khalai khudob amadi che chang singdu mafam chaba amada cheksinna thambire karigumba amuk loba laklabadi pibige haidana khandoi numitugi ahingda aigi mangda ihingna hing itai rabi nupi amagi fibamda aigi famungka gi thongjil asida leplaga leirami mamit su kupte machi su lengde yamna wabagi fibamda leptuna aina tumliba rom asida yengduna leirami ai mangak naduna sor thabet holaga mikap khangthok thoglai pakhat padu fajillaga aigi nakan gi table aduda leiriba ising bottle adu lamlaga ising yawum ama thai aduga thonglomda yengthoklubada aigi famungka gi thong hangdoklaga maya ika karaga leirami famungka gi thong si numit khudingi
ꯑꯩ ꯂꯣꯟꯕꯅꯤ꯫ ꯀꯔꯤꯅꯣꯗꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯚꯥꯞ ꯐꯕ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯣꯛꯂꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯦ, ꯑꯗꯨꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯊꯕꯛꯁꯨ ꯁꯨꯇꯤ ꯂꯩꯕꯒ ꯒ꯭ꯔꯣꯁꯔꯤ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯩ ꯐꯤꯒꯤ ꯕꯦꯒ, ꯄꯣꯠꯆꯩ ꯍꯥꯞꯄ ꯌꯥꯒꯗꯧꯕ ꯈꯔ ꯆꯥꯎꯕ ꯑꯃ ꯄꯥꯏꯔꯒ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯒꯦꯠ ꯂꯥꯟꯊꯣꯔꯛꯄꯒ ꯑꯍꯟ ꯅꯨꯄꯤ ꯑꯃ ꯍꯨꯏ ꯉꯧꯔꯣꯛ ꯉꯧꯕ ꯑꯃꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯨꯏꯗꯨ ꯋꯥꯛ ꯄꯨꯊꯣꯛꯄꯤꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯍꯨꯏꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯑꯍꯟ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯈꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯁꯜꯂꯤ꯫ ꯑꯍꯟ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪ ꯑꯁꯤꯒꯤ ꯔꯦꯟꯁꯤꯗ ꯂꯩꯔꯤꯔꯥ?" ꯑꯩꯅ ꯑꯃꯨꯛ, "ꯍꯣꯏ ꯑꯟꯇꯤ, ꯀꯨꯏꯗ꯭ꯔꯤ, ꯉꯁꯤ 10ꯅꯤꯃꯨꯛꯇꯪ ꯁꯨꯕꯗ ꯉꯥꯏꯔꯤ." ꯑꯍꯟ ꯅꯨꯄꯤ ꯑꯗꯨ ꯀꯨꯞꯊꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯊꯔꯛꯏ꯫ ꯑꯩꯁꯨ ꯇꯧꯐꯝ ꯏꯈꯪ ꯈꯪꯗꯅ ꯂꯩ꯫ ꯑꯍꯟ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯜ ꯂꯨꯝꯊꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯇꯥꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯕꯦꯝꯃ, ꯅꯣꯏꯒꯤ ꯑꯍꯟ ꯌꯨꯝꯕꯨꯗꯨꯅꯗꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯗꯤ ꯅꯪꯉꯣꯟꯗ ꯂꯤꯕ꯭ꯔꯥ?" ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯉꯁꯤ ꯉꯔꯥꯡ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯂꯥꯎꯗꯨꯅ ꯂꯩꯕꯒ ꯈꯪ ꯍꯦꯛ ꯈꯪꯅꯤꯡꯉꯛꯇꯨꯅ ꯍꯥꯏ, "ꯑꯟꯇꯤ, ꯌꯨꯝꯕꯨ ꯑꯍꯟꯗꯨꯅ ꯍꯥꯏꯕꯗꯗꯤ ꯅꯨꯄꯤꯗꯨ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏ." ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯃꯀꯣꯛꯇꯨ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯠꯇꯦ ꯏꯕꯦꯝꯃ, ꯅꯨꯄꯤꯗꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯅꯠꯇꯦ." ꯑꯩ ꯑꯍꯟ ꯅꯨꯄꯤ ꯑꯗꯨꯗ ꯀꯨꯞꯊꯅ ꯌꯦꯡꯉꯤ꯫ ꯑꯩꯒꯤ ꯃꯑꯣꯡꯗꯨꯗ ꯑꯍꯟ ꯅꯨꯄꯤ ꯑꯗꯨ ꯏꯀꯣꯝ ꯀꯣꯝꯊꯣꯛꯅ ꯌꯥꯝ ꯂꯨꯁꯤꯟꯅ ꯈꯟꯖꯟꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯟꯇꯤꯒꯤ ꯌꯨꯝꯁꯤ ꯅꯥꯀꯟꯒꯤꯁꯤꯗꯅꯤ, ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯆꯪꯉꯨꯁꯤꯗꯅ, ꯅꯪꯕꯨ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯛꯂꯕ꯭ꯔꯣ?" ꯑꯩꯁꯨ ꯁꯨꯛꯆꯤꯜꯂꯝꯕ ꯄꯤꯁꯨꯝ ꯑꯅꯤ ꯍꯟꯗꯣꯛꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯨꯏ, "ꯌꯥꯏ ꯑꯟꯇꯤ, ꯑꯩꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯅꯕ ꯀꯩꯅꯣ ꯂꯩꯔꯨꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯤꯅꯤ." ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯟ ꯅꯨꯄꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯃꯣꯏꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯇꯔꯨ ꯇꯔꯨ ꯇꯅꯥꯟ ꯇꯅꯥꯟꯅ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯦ, ꯄꯤꯛꯄꯁꯨ ꯅꯠꯇꯦ, ꯑꯗꯨꯝ ꯃꯌꯥꯏ ꯋꯥꯏꯔꯞ ꯏꯀꯣꯝ ꯀꯣꯝꯅ ꯂꯩꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯁꯥꯕ ꯌꯨꯝꯁꯥꯅꯤ꯫ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯤꯚꯤꯡ ꯔꯨꯝ ꯑꯣꯏꯅ ꯁꯣꯐꯥ, ꯇꯤꯚꯤ, ꯇꯦꯕꯜꯅꯆꯤꯡꯕ ꯈꯔ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯣꯏꯕꯗꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃꯒ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯞꯄ ꯐꯣꯇꯣꯅꯤ꯫ ꯑꯩ ꯆꯪꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯒ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ, "ꯑꯟꯇꯤꯒꯤ ꯍꯁꯕꯦꯟꯒ ꯏꯆꯥꯅꯨꯄꯥꯒ ꯑꯣꯏꯗꯣꯏꯔꯥ?" ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ, "ꯃꯥꯅꯦ, ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ, "ꯑꯪꯀꯜꯒ ꯏꯆꯥꯅꯨꯄꯥꯒꯗꯤ ꯎꯗꯦꯅ ꯑꯟꯇꯤ, ꯑꯩꯒꯤ ꯍꯁꯕꯦꯟꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯆꯍꯤ ꯐꯥꯔꯛꯀꯗꯣꯔꯦ. ꯏꯆꯥꯅꯨꯄꯥꯗꯤ ꯑꯃꯦꯔꯤꯀꯥꯗ ꯇꯦꯛ ꯐꯥꯔꯝ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯦ. ꯑꯟꯇꯤ ꯏꯇꯣꯝꯇꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ." ꯑꯩ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡ ꯈꯪꯍꯟꯖꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯑꯍꯟ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯍꯟ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯊꯣꯔꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦꯟꯖꯤꯟꯅ ꯈꯟꯖꯟꯒꯅꯨꯗ, ꯂꯩꯔꯝꯃꯨ, ꯑꯟꯇꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯤꯆꯟ ꯂꯣꯝꯗ ꯆꯪꯈꯤ꯫ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯇꯦꯕꯜ ꯂꯩꯔꯤꯕ ꯑꯗꯨꯗ ꯊꯝꯃꯛꯏ꯫ ꯌꯦꯔꯨꯝ ꯑꯐꯨꯠꯄꯅꯦ, ꯕ꯭ꯔꯦꯗꯅꯦ, ꯁꯦꯝ ꯑꯈꯥꯏꯕ ꯈꯔꯒ ꯁꯪꯒꯣꯝ ꯆꯥ 2 ꯄꯨꯊꯣꯔꯛꯏ꯫ ꯏꯕꯥꯅꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯆꯥꯃꯤꯟꯅꯅ ꯑꯍꯟ ꯑꯗꯨꯅ ꯋꯥꯔꯤ ꯍꯧꯔꯛꯏ, "ꯅꯨꯄꯤꯗꯣ ꯁꯤꯟꯊꯥꯂꯦꯝꯕꯤ ꯀꯧꯕꯅꯦ, ꯃꯁꯛ ꯐꯖꯩ, ꯏꯪꯁꯨ ꯇꯞꯄꯦ, ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ. ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏꯒ ꯀꯧꯅꯕ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯝꯒꯅꯤ. ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤ ꯃꯆꯥꯅꯤ. ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯅꯦ ꯍꯥꯏꯗꯅꯅꯦ ꯃꯥꯅ ꯁꯤꯗ ꯂꯩꯔꯝꯕꯗꯣ. ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯅꯠꯇꯦ. ꯑꯀꯣꯏꯕꯁꯤꯒꯤ ꯑꯉꯥꯡ ꯃꯌꯨꯝꯗ ꯆꯠꯂꯒ ꯇꯨꯏꯁꯟ ꯇꯧꯕꯤꯅꯤ. ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯋꯥꯡ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈ꯭ꯔꯒ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯗꯣ, ꯑꯗꯨꯗꯁꯨ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯕꯅꯤ. ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯇꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯃꯤꯠꯇꯨ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯇꯦ. ꯏꯆꯥꯅꯨꯄꯥꯒꯤ ꯊꯕꯛ ꯈꯟꯕꯒꯤ ꯅꯪ ꯑꯪꯀꯜꯒ ꯏꯆꯥꯅꯨꯄꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯔꯤꯖꯣꯔꯠ ꯑꯃꯗ ꯆꯠꯂꯒ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯨꯁꯤ ꯍꯥꯏꯗꯅ ꯆꯠꯊꯣꯛꯄ ꯅꯨꯃꯤꯠꯅꯤ. ꯑꯩꯈꯣꯏ ꯊꯪꯅꯔꯤꯕ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯁꯤꯅ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯂꯥꯎ ꯈꯣꯡꯉꯒ ꯀꯞꯂꯒ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯏ ꯍꯥꯏ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯥꯏꯁꯤꯗꯤ ꯃꯇꯥ ꯑꯃ ꯇꯧꯕꯅꯤ. ꯍꯦ, ꯑꯁꯨꯛ ꯊꯤꯅ ꯈꯠꯅ ꯆꯩꯅꯕ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯔꯕꯗꯤ ꯀꯅꯥꯅꯣ, ꯀꯔꯤꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯑꯃꯠꯇ ꯈꯪꯕ ꯊꯣꯛꯂꯣꯏ. ꯏꯁꯥꯒꯤ ꯊꯧ ꯅꯠꯇꯦ,
khanduna loina leithokneido adugadi ngaihak leiraga marang ambulance o police o laklaba jani kaidore haidana thoktuna yengnarubadadi nupidu dolandagi matomda chongthare haidana tawramaba jani khodaktuda hospital da pukhatkre hai nongalaga antina halakpadadi makhoigi building si seal toksinduna leiramni uhauba makhoi kharana haibada nupi machado mafi maron mathong amta khangdana masado chaifam yam tai so hai hospital da kari tawkhrabano hingkhrabra natraga si khrabra haidudi khoidi kanamta khangjadana uhauba kharanadi hingdauba mandre so hainai adubu antina ngaklibadi yamna wangba dolan maksu nate sidagi taraklaga matau karamna aduk thina shokadawribano sini lirakliba wafam mayam aduna ai ya umsingani haiba kawre khalludaba sathi khraba thodok ashi thokhiba building sidaniko aina hojik leiribase khalakpada ai isai tomta pakhatpa faurai ahal aduna makha tarai anti di yam nungaite nupi machado mama sonbi amaga moini khak lejai haibani nungshi hotnabasu yam kanjabani ibema nangsu cheksilo nangsu nasak phajai anti di yumbu dugi machanupa duda yam chingle wahai asida khangle yumbu ahal adugi machanupa ama lei haibasi wari do yam nungairak-labani adubu akhoi manager gi call laksinduna athubada data ama photo tharau haidana inform tawrakhi aisho ahan nupi aduda taha breakfast adugi thagat wahai khara hairam laga thoglakle wari makha adumak chathaba ngamkhidre numittugi nungdangdani office work khara sofa mamang aduda famladuna aigi laptop aduda tawduna lei mapan gi thong thilakpagi makhol ama tarai ahumrak tok 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 haina thilakpani aisu famlambadagi hogatuna thonglomda thoglai hangdoktuna yengbada watchman kaka adu leptuna leirami aina hange kaka kai leire ibema nange parcel ama ngasai pirambani aidi nang kaurakpa kawredana thengjilakpasida nang sukum thaba talani haidana kakana thingat pirabani aisu nokfet tawna yam dungai jare kaka si hairab laga parcel adu lokshilakduna thonglon silamlaga ai amuk janglakduna thabak amuk makha chathaba hawi minute ani muk leiraga thongdo amuk thilai wakhalda kaidorabno kaka sibo haidana khanna hogatlaga thonglomda lai thongdo hangdokpada kanamta leiramkhide aisu karisu khanjaludana lonsillamlaga amuk janglakduna phamthare ngaihak leiraga thongdo amuk thilai itomta soli shanaba ma yawrabar khangdeda adubu handak mukti ai thokludre adum phamshinduna aigi tawbam thokpa thabak adu tawduna leithoi ikan kanadana thongdo thilai handak mukti yamna sauna thilakpagi mawongda yam kanna thilakpani he nanga idi thilaklibadu thonglomdagi natte aigi hek nakanda leiriba upu adugi manungdagini ai kijaba pokle mihun kanna chongkhalai adubu hogatuna upu romda lai upugi thong tapna hangdoktuna karino khangdoknaba hotnei thongdo hek hangdokpaga manungdagi uchi macha ama chenthokhi ai sor khanghon hon thei pakhatlamba pumnamak phathei uchi aduna manungda koi chen badagi tholakpa makhon oiramlani khali phone thangatuna pungyeng lubada 12 makhai tasilamle masidi thengle tumnaba tawragi khalladuna phamung changlaklaga tumthari phone giring khingalai tumlambadagi mitse pangboy kok manak sida khutna koima maduna phone thiraga yenglubada ahing nongyai pung ahum aduda thamba alarm oiramkhi ngakchanana alarm adu muthatlaga khalli kainoibu nongyai pung ahum sida alarm kamain thamlamni phone du nakanda thamkhraga amuk tumthana ba hotnei uirum tawtharakpa daida aina cheptu na tumlibage maninglom sida siri nupi amana nahe bagi makhol ama yamna pikna tarai ai mitna khangsing singi taramli bana he bagi khonjel adu mayek seng bahengalai ai sor thingat khre ai gi kasisu kolhing manam I akang ba manam gumba ma yam kanna nam khalai ai gi tunglom sida kanano ma famtharak pagi samin ama ai fangki ai kok silai thoktuna yenge hek tawbaga ai gi nakong maya sida nupi amagi khonjel na yamna sauna kaigino nang nai gi kasira tumlibadi
ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯈꯪꯂꯗꯨꯅ ꯑꯃꯨꯛꯇꯪ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯔꯨꯝꯗꯨꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯋꯥꯆꯃꯦꯟ ꯀꯀꯥ ꯑꯗꯨ ꯑꯩꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯏꯇꯤꯡ ꯇꯤꯡꯅ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯑꯍꯤꯡꯁꯤꯗ ꯅꯈꯣꯡꯒꯤ ꯁꯦꯟꯗꯜꯁꯨ ꯇꯣꯡꯗꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯦ?" ꯑꯩ ꯀꯤꯃꯟꯕꯅ ꯄꯤꯔꯥ ꯆꯦꯜꯂꯕꯅꯤ꯫ ꯀꯀꯥ ꯑꯗꯨꯒ ꯐ꯭ꯂꯣꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯃꯤꯟꯅꯔꯛꯂꯒ ꯑꯩꯉꯣꯟꯗ ꯉꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯋꯥꯔꯤ ꯃꯊꯪ ꯃꯊꯪ ꯂꯤꯕ ꯍꯧꯏ꯫ ꯑꯩꯒꯤ ꯃꯥꯡ ꯊꯥꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯆꯠꯂꯤꯕ ꯀꯀꯥꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯝꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ, ꯅꯥꯍꯦꯕ ꯃꯁꯤꯒꯤ ꯐ꯭ꯂꯣꯔꯁꯤꯗꯗꯤ ꯀꯃꯟꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯏꯀꯣꯝ ꯀꯣꯝꯊꯣꯛꯂꯤꯕ ꯑꯩ ꯋꯥꯈꯜꯁꯤ ꯂꯩꯇꯥꯗ꯭ꯔꯦ꯫ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯅꯤꯡꯏ, ꯚꯔꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯉꯛꯏ꯫ ꯋꯥꯍꯪ ꯍꯪꯒꯦ ꯇꯧꯕꯒ ꯀꯀꯥ ꯑꯗꯨꯅ, "ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯥꯗꯨ ꯌꯥꯝ ꯆꯤꯛꯍꯟꯒꯅꯨ, ꯆꯪꯉꯨ ꯆꯪꯉꯨ, ꯇꯨꯝꯃꯨꯔꯣ, ꯍꯌꯦꯡ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯁꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯩꯕꯨ ꯂꯝꯌꯥꯏꯁꯤꯗ ꯏꯇꯣꯝꯇ ꯊꯝꯂꯝꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯆꯪꯁꯤ ꯀꯗꯥꯏ ꯆꯪꯉꯣꯏꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯒ ꯂꯩ꯫ ꯎꯄꯥꯏꯗꯤ ꯂꯩꯇꯦ꯫ ꯑꯍꯤꯡꯗꯨꯃ ꯂꯝꯌꯥꯏ ꯑꯗꯨꯗ ꯂꯦꯟꯕꯗꯤ ꯌꯥꯗꯕꯅ ꯆꯪꯕꯗ ꯇꯥꯔꯝꯃꯤ꯫ ꯀꯤꯅ ꯀꯤꯅ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯀꯥꯔꯝꯗꯥꯏꯗ ꯉꯁꯥꯏ ꯃꯈꯩ ꯀꯥꯡꯒꯟ ꯈꯜꯂꯝꯗꯕ ꯑꯗꯨ ꯀꯥꯡꯒꯟ ꯈꯜꯂꯒ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯗꯅꯕ, ꯏꯁꯥꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯅꯕ ꯌꯥꯝ ꯀꯟꯅ ꯂꯥꯛꯅꯩ꯫ ꯑꯩꯅ ꯃꯐꯝꯁꯤ ꯀꯤꯗꯨꯅ ꯌꯨꯝ ꯍꯣꯡꯗꯣꯛꯑꯒꯦ ꯍꯦꯛ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯄꯤꯁꯤꯟꯈ꯭ꯔꯤꯕ ꯀꯥꯒꯤ ꯗꯤꯄꯣꯖꯤꯠ, ꯃꯐꯝ ꯆꯥꯕ ꯀꯥ ꯚꯔꯥ ꯑꯃ ꯊꯤꯕꯗ ꯆꯪꯒꯗꯧꯔꯤꯕ ꯃꯇꯝꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯁꯥ ꯏꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯀꯤꯕ ꯌꯥꯗꯦ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯆꯥꯐꯝ ꯊꯣꯛꯄ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯒ ꯂꯣꯏꯁꯟꯗꯨꯅ ꯑꯩ ꯑꯣꯐꯤꯁ ꯆꯠꯅꯕ ꯊꯣꯛꯂꯛꯂꯦ꯫ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯃ, ꯄꯥꯈꯪꯁꯨ ꯃꯥꯜꯂꯤ, ꯄꯥꯈꯪ ꯑꯣꯏꯔꯝꯂꯒꯅ ꯆꯍꯤ ꯌꯥꯝ ꯅꯧꯔꯤꯕ ꯄꯥꯈꯪ ꯃꯆꯥꯗꯤ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏ, ꯆꯍꯤ 32, 33ꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯧꯕ ꯅꯨꯄꯥ ꯑꯃ ꯑꯩꯒ ꯂꯦꯡꯊꯩꯅꯩ꯫ ꯑꯩꯅ ꯍꯥꯏꯐꯦꯠ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ, ꯑꯣꯐꯤꯁ ꯇꯝꯅ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ꯫ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯑꯩ ꯌꯨꯝ ꯍꯟꯅꯕ ꯊꯣꯛꯂꯛꯂꯦ꯫ ꯂꯝꯕꯤꯗꯒꯤ ꯀꯣꯐꯤ ꯑꯃꯒ ꯕꯦꯀꯔꯤ ꯑꯥꯏꯇꯦꯝꯁ ꯈꯔ ꯍꯌꯦꯡ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤꯁꯨ ꯑꯣꯏꯕ ꯌꯥꯕ ꯈꯜꯂꯗꯨꯅ ꯂꯩꯔꯒ ꯍꯜꯂꯛꯂꯦ꯫ ꯑꯩꯒꯤ ꯔꯨꯝ ꯌꯧꯔꯗꯨꯅ ꯊꯣꯡ ꯍꯥꯡꯂꯒ ꯆꯪꯂꯛꯄꯗ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗꯒꯤ ꯂꯩꯈꯣꯝ ꯅꯦꯠꯂꯨꯔꯕ ꯈꯣꯡꯒꯤ ꯈꯣꯡꯒꯨꯜ ꯃꯃꯤ ꯈꯔ ꯇꯥꯔꯝꯃꯤ꯫ ꯊꯣꯡꯖꯤꯜ ꯄꯥꯟꯗꯒꯤ ꯈꯣꯡꯒꯨꯜꯒꯤ ꯃꯃꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯇꯨꯅ ꯑꯩꯒꯤ ꯐꯃꯥꯡꯁꯤꯗ ꯈꯣꯡꯒꯨꯜ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯇꯧꯈꯠꯂꯛꯂꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯁꯤ ꯌꯥꯝꯅꯗꯤ ꯍꯩꯅꯗ꯭ꯔꯕꯅꯤ꯫ ꯌꯨꯝ ꯍꯣꯡꯖꯟꯕ ꯊꯥ ꯃꯈꯥꯏꯃꯨꯛ ꯁꯨꯖꯜꯂꯛꯂꯦ꯫ ꯑꯀꯤ ꯑꯀꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯁꯨ ꯐꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯕꯥꯊꯔꯨꯝꯒꯤ ꯃꯤꯡꯁꯦꯜꯗ ꯈꯨꯠꯁꯥ ꯃꯃꯤ ꯇꯥꯔꯝꯕ, ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯄ, ꯎꯄꯨꯒꯤ ꯊꯣꯡ ꯃꯇꯣꯝꯇ ꯍꯥꯡꯇꯣꯛꯆꯔꯛꯄꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯏꯇꯠ ꯇꯠꯇꯅ ꯇꯧꯈꯠꯂꯛꯏ꯫ ꯈꯔ ꯀꯤꯍꯟ ꯈꯪꯍꯟꯕꯁꯤ ꯅꯠꯇꯕ ꯑꯁꯣꯛ ꯑꯄꯟ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯎꯗꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯪꯍꯥꯗ ꯅꯨꯄꯤ ꯃꯁꯛ ꯈꯪꯗꯕꯤ ꯑꯃꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯇꯨꯅ ꯀꯞꯅ ꯀꯞꯅ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯇꯧꯈꯠꯂꯛꯂꯤ꯫ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯑꯩ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒꯤ ꯃꯅꯤꯡ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯤ ꯆꯪꯅꯗ꯭ꯔꯕ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏ꯫ ꯑꯩꯅ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯒꯦ ꯍꯥꯏꯗꯅ ꯀꯟꯅ ꯇꯧꯔꯤꯉꯩ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ, "ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ?" ꯑꯩ ꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ꯫ ꯅꯍꯥꯟ ꯑꯩꯒ ꯂꯦꯡꯊꯩꯅꯈꯤꯕ ꯅꯨꯄꯥꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ, "ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ?" ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩꯗ ꯋꯥꯆꯃꯦꯟ ꯀꯀꯥ ꯑꯗꯨ ꯅꯥꯀꯜꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ, "ꯏꯕꯦꯝꯃ, ꯅꯪ ꯇꯥꯃꯣꯁꯤ ꯌꯨꯝꯕꯨ ꯄꯥꯕꯨꯡ ꯗꯣꯂꯥꯟ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯃꯃꯤꯡꯅ ꯙꯅꯔꯥꯖ ꯀꯧꯕꯅꯤ, ꯁꯛ ꯈꯪꯅꯧ ꯁꯛ ꯈꯪꯅꯧ." ꯑꯩꯁꯨ ꯁꯛ ꯈꯪꯅꯧ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯍꯩꯅꯗ꯭ꯔꯕꯁꯨ ꯍꯩꯅꯗꯅ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯝꯐꯨꯗ ꯁꯦꯝꯗꯨꯅ ꯅꯣꯛꯏ꯫ ꯅꯍꯥꯟ ꯌꯨꯝꯊꯪꯅꯕ ꯑꯟꯇꯤꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯁꯤꯅ ꯑꯩ ꯍꯩꯗꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯩꯒꯤꯅꯣ ꯕꯦꯁꯃꯦꯟ ꯊꯣꯡ ꯍꯥꯡꯒꯦ ꯇꯧꯔꯝꯃꯤꯁꯦ?" ꯑꯩ ꯏꯛ ꯑꯥ ꯇꯧꯔꯒ, "ꯀꯩꯔꯥꯛꯀꯨꯝꯕ ꯃꯆꯥ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤꯗ." ꯆꯤꯟꯗꯒꯤ ꯊꯣꯛꯑꯕ ꯑꯃ ꯍꯥꯏꯖꯤꯜꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯁꯤꯅꯤ꯫ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯍꯦꯛ ꯍꯦꯛ ꯎꯕ ꯅꯨꯄꯤ ꯑꯗꯨꯅ
basement da changlaga TV ayadaba ama leiramgani madugi maningda sijinadraba lairik khara maron lon khattuna leibani lairik mayamdugi marakta chekhum angangba panba diary ama yauramgani adu lauthoklaga nangonda thammo hairakibadu tasengba diary adu leibu leiribra khangningmanduna yengluge haidana basement sida changdoribani wafam si haido uba yadabana tho aba ma haijillibani wasmin kaka aduna nupa aduda onchillaga changjarsan ibema nangi kairak to leidi leiben mai ama pairaga di changuni manung do yam mambani ai su nok fet tauna hoi kaka ai phone yauri de dum flashlight thalagi moi su mapanda lei hore ai su basement manung aduda phone gi mai si thaladuna changlai hai su hai bani on thok thina su mamkhre TV lei bahairam badu thina balakne koine yenglakpada TV di amata uramde adagi tomta murum sonjai kari mo ina ngasi tawrisbo thokpa baramada leirudana huran bi ole TV shu phangdaba si hairaga sum yenglakpada urai kachin namada thainagi matamgi maning tumthokpi TV ama leiramlibadu ai parap changsili urai TV dugi maningda lairik khara hanadi lonkhatnaramba mali adubu turaktuna ichai na leiriba singdu ningang phamtharaga ngarang hairamba makhum angangba machu oiba haibadu flaxi thalaga thina bahotne sum thirakpana urai chekhum kabuk segairaba e machu gi diary ama ai swai lawi mangda hairam liba mayamdu loina chumkhalakpa sidadi kanana bu swai lauroi diary du paikhatuna haugatlaga kairak amuk thirai kairak tu di aingonda darkar leiba nate aina mafam sida kairak tu kari tauruni sumchinda thoklakpa ama haijin khibani haidok lurabanina puthokdana thokhibadu chingna khiba tare khana isana pungmangda mangjarabani diary adu khwangda yepsillaga phuritna khumjinkhre aduga kairak adu thangduna ai basement adu dagi thoklakle kairak tu building sigi mapanda aina sijinaramba manaba mongda paishillamlaga aigi room tamna parap lai room yauraba matung aigi famungda famthai khwangda yeblakhiba lairik adu satoktuna ahanba chemai adu faktoklui tharami this diary belongs to Chanura Hidangmayum don't open without permission itomta soli aya bayawdana hangdo ine toris sumhangduna yenglakpada karisu thoidokpa aigi wakhal chingsanba ngamba amatta thengnade anambana journaling tawbagi to-do list semdokpagi adagi saireng macha gumba khara irambaga adugumba ngakta oi diary du sum phaglakpa mayai chansilakpa daida leimai ama yaurami tamodana raska aiga ahanba unaba numi asi hairaga sum patharakpana moibani gi ahanba date chatpa numit ni haibasi ai khangne makha tarakpa leimai singdu mabani gi maramda ngakta iri nupaduna luna tawbibagi magi khanjabagi khambal chawbagi saukhiba asina chingba kaya anambana nupadugi afaba magul ngakta iri simadi khangle yumbu macha nupasiga Chanura hairibu nupisiga moibani Bhara da leiraba matung khangnaraga koina khibani haibasi Chanura na danaras asi yamna nungsibagi mong sumali sum parakpana leimai ama yaurami ai sor khangthing asumna leimai duda danaras nang shiro asumna wahai si khag iduna leirami ai ngahak munna yengi wakhalda khali kari tawriba jan makha khangningbana mathangi chemai para faklaga yenglakpada nupa amaga nupi amaga koinare nungsinare haiduna nupa aduna nupi duda khuthaba fubasigi hak moida leibra wahai sida ai khanglep lepi ningsing lai yumthangnaba ahal nupi aduna dolandagi tarakhibada masa adu chaifam yamna tai haikhibadu makha parai ai mafam sidagi kamdawna tholakani ai khangba ngamdre ai ware mathangi chemai do amuk fai karigumba aina leikhidaba thoklabadi kanana ai thiba lakpigani aigi ma sonbidu aibu soidana oninglamgani ima nacha yam ware mathangi chemai aibu kayam koina sarang sida nangna thamgani danaras nangi shu matam ngayo asi hairaga machit irambadu loisinkhre mathangi chemai hangdoktuna yenglakpadadi Chanura si mirole
ꯊꯥ 3 ꯍꯦꯟꯖꯜꯂꯛꯂꯦ ꯍꯥꯏꯕ ꯈꯪꯉꯦ꯫ ꯋꯥꯐꯝꯁꯤ ꯙꯅꯔꯥꯖꯇ ꯇꯝꯗꯨꯅ ꯆꯦꯜꯂꯁꯤ ꯍꯥꯏꯔꯨꯕꯗ ꯙꯅꯔꯥꯖꯅ ꯌꯥꯗꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯕꯗ ꯃꯔꯩ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯒꯤ ꯆꯅꯨꯔꯥꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯐꯨꯕ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯦ꯫ ꯌꯥꯝꯅ ꯁꯥꯊꯤꯔꯤꯗꯤ ꯆꯅꯨꯔꯥꯒꯤ ꯀꯥ ꯃꯄꯥꯟꯗꯒꯤ ꯁꯣ ꯂꯣꯜꯂꯒ ꯊꯥ 2ꯃꯨꯛꯀꯤ ꯃꯌꯥ ꯁꯥꯔꯪꯒꯨꯝꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯇꯝ ꯃꯇꯝꯒꯤ ꯆꯥꯅꯕ ꯈꯔ ꯈꯔ ꯄꯤꯔꯒ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯛꯈꯤ꯫ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ, ꯆꯅꯨꯔꯥ ꯀꯃꯥꯏ ꯇꯧꯈ꯭ꯔꯦ, ꯗꯥꯏꯔꯤꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯕꯦꯁꯃꯦꯟꯗ ꯂꯩꯔꯝꯂꯤꯕ, ꯑꯉꯥꯡ ꯑꯗꯨꯅ ꯀꯝꯗꯧꯈ꯭ꯔꯦ, ꯑꯗꯨꯒ ꯆꯅꯨꯔꯥ ꯕꯤꯜꯗꯤꯡꯗꯒꯤ ꯆꯣꯡꯊꯩ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯖꯗꯕꯗꯒꯤ ꯊꯋꯥꯏ ꯊꯥꯖꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯁꯤꯗ ꯈꯪꯄꯟ ꯄꯜꯂꯤ꯫ ꯙꯅꯔꯥꯖꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯑꯩ ꯄꯤ ꯇꯥꯔꯛꯂꯦ, ꯏꯁꯥ ꯁꯣꯛ ꯆꯠꯂꯦ, ꯑꯩꯒꯤ ꯃꯪꯗ ꯇꯣꯏꯅ ꯂꯥꯛꯈꯤꯕ ꯅꯨꯄꯤꯗꯨ ꯆꯅꯨꯔꯥꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯦ꯫ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯊꯋꯥꯏ ꯑꯣꯏꯕꯅ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯈꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯛꯏ꯫ ꯍꯞꯇꯥꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯅ ꯇꯥꯟꯅꯈꯤꯕ ꯑꯣꯐꯤꯁꯀꯤ ꯀ꯭ꯋꯥꯇꯔ ꯑꯗꯨ ꯐꯪꯂꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯒ ꯑꯩ ꯍꯣꯡꯗꯣꯔꯛꯂꯦ, ꯃꯇꯦꯡꯗꯤ ꯄꯥꯡꯅꯤꯡꯉꯤ, ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯥꯟꯇꯤ ꯐꯪꯉꯝꯗꯅ ꯂꯩꯔꯤꯕ ꯁꯥꯟꯇꯤ ꯐꯪꯍꯟꯅꯤꯡꯉꯤ, ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛꯁꯤꯁꯨ ꯗꯟꯗꯤ ꯄꯤꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ, ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩ ꯁꯥꯐꯒꯗꯧꯕ ꯌꯦꯡꯂꯒ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯑꯩ ꯈꯪꯂꯨꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯔꯤ ꯐꯣꯔꯃꯦꯠ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕꯅꯆꯤꯡꯕ ꯇꯧꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯨ꯫ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯂꯩꯔꯕꯁꯨ ꯀꯃꯦꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ, ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯊꯦꯡꯛ ꯌꯨ꯫